Akasvani Imphal, Ksh Chitrabhanu na pau pazari, ahan badamaru iba pau. Textiles Mantri Piyush Goyalna Manipuri Handloom Sector Chakhot Hanabaki Dama Lupa Koti Kuntra Piragani Hariba Adugi Dama Mukhyamantri Nongthombam Birena Thagatwa Phongdokre. Shiksha Mantri Dharmendra Pradhan Hari National Education Policy Lising Ani Kun Asi Awangnupo Raja Singh da Athuba Matamda Chenhalagani Amashung Ngaksal Mantri Rasna Singh Hari Leba Asigi Santi Amasung Tangdu Leitaba Pipamda Yumthang Naba Lebak Singh Akaiba Thoklabadi Madugi Chapchaba Pakum Pigani. Labas the COVID vaccine dose ko ti cham hena kaptana anobo itihas semle khongjang asi hena mai pa hanabik damakan hona biriba doctor nurse frontline worker amasung vaccine kapthok loba mi khudingmapu akasvani na ikai khumnab ucheri ekoina pandam asi yowangam labasu COVID-19 gi lanthing asi loidribana tabiriba miyamna lachit asidagi komthok pa tobiganu tabiriba pumnamakna hek yapa makai atuba matamda vaccine kapthok piu atuba miyosing vaccine kapadu sup mateng pangbiu Hara kumagi matam asida achamaniyo mari ngakna chatpinab haizari. COVID vaccine kapthok piu face mask upiu foot taruki social distancing thambiu maimit amadi khutsa sing na handok piu. COVID-19 mari lena ba ipau sing damak national helpline number sing 0112397846 amasung 1075 ta aduga rising helpline number na 0385241166 amasung 1800345381 ta phone to biu. Hosik mapung iba pau. Kendra Textiles Mantri Piyush Goyal Raja Asigi Handloom Sector Chakhot Hanabaki Dama Lupa Koti Kuntra Piragani Harib Adugi Dama Mukhyamantri Nongthombam Birena Nungaiba Amadi Thagatwa Phongdokre. National Handloom Development Program gi makhada Textiles Mantraloyna Sakna Rabi Well Lifter Psycho Mira bagi pungnafam Imphal Iski Nongpo Kakchingda Mega Handloom Cluster ama Lincoln Anniversary Piyush Goyal ngarang Imphal pangtopa thorum amada lokthokibani. Mega Handloom Cluster asina Raja asida mahausa dagi lejerak masagi pothok sing hena magun leba muongdo putoktuna Raja asigi sel tungi fifam fagathan bada mateng pangwa ngamlagani haina Mukhyamantri na makhata na phongdoki. Manipur ngarang home isolation da leba miyoy kuntra mga lena asindagi napadagi fagalaki masi tharaga naba fagalapagi changchada marfuda 3.8 yore. Haxel Vivaki Chirol Aman Hai, Hariba Matam Asida COVID vaccine dose ani kaplaba comorbidity, Oiba Mio Amaleki de, Hariba Matam Asida Nauna Mio, Humbuda Nipan positive Oiki, Lena Astegi Siki Migi Masing Lising Machamapan, Humpushure, Hosik active case Chatu Kuntrada lady, Hosifabda Raja Sik Oina COVID-19 upon the dose. Lakun lising Malfudata Red Chamri Humpudra Matoi Kapre, Marasida COVID Lachiki Fivum Kara Fagalapadagi, Raja Sida Numidangi Matamda Tamba curfew, Numit Kuding Oina Numidam Pungdara Degi Ayupung Mari Fauba, Oregani, Rajaki Chief Secretary Topokum as a Matang Tagi Kun Matoi Fauba Janagani Hari. 6 year Mantri Dharmendra Pradhan Hari. National Education Policy Lising ani kun asi awangnupo Raja Singh da athuba matamda chanhalagani masina mahiroshina angang oringai digi hauna mamalon da larik tamhanbada hena mateng oregani wafam asi Guwahati dangarang pangtopa North East Education Conclave da Sri Dharmendra Pradhan phongdokhibani mahan hai National Education Policy asina lolpumno mapu sakhangduna masha masagi maronda larik tamhanabagi khudongjaba ama piduna hena chakhol hanaba ngamlagani tharum adu da saru yaraduna kendrigi Shiksha Raja Mantri Dr. R.K. Ranjan hai awangnupo lamdingi oina akhanaba team ama semduna lamdam asomda NEP mapung phana chanhanaba honari Asagi Mukhyamantri Himanta Biswa Sarma hai NEP asi leba asigi inakulaba kala sanskriti amatung sabitebu utuna leba asigi puwaribu malyam da hena sakhang bangam halagani tabiriba pawasi Akashvani Imphal dagini Ngaksal Mantri Rasna Singh Hari anoba amasung sakti leba Bharatna yumthangnaba lebak singna leba asigi santi amasung tangdu leitaba phipamda akaiba thoglabadi madugi chapchaba pakum pigani Uttarakhand gi Pithoragarh dangarang Sahit Saman Yatra gi thorumda wangang bada mantrin hai leba asigi nongtuk thangbang ngangkhai lansilaklabadi matik chaba pakum pigani haiba yumthangnaba lebak singda mayek sena khangan khre Ekhoina ngangkhai kut hanban khaknatana makhoi gi lebak manungda changsinduna surgical amasung air strike tawba ngami haibasi utkhre Varata Hosifavada vaccine dose koti
Chamatra truk lak ni funito hena kakre Haksal Mantraloin hai ngarang numidang pung tere fawada vaccine dose lak humpu lising kun mga hena kakhi hauki ba pung kun rida covid ki anoba case lising tara hena thengleki Mantraloy sin hai leina astegi na ba fagla pagi changcha da mar fudrani pan dasmik anima pani masi mamang chehi gi mar sadi gi paraga khwaidi wangbo changni miyo lising tara mato hena na ba faki hydro matam aste miyo cheni humpu tere leina astegi sikhi Yankin Suba International Film Festival Gawada ngarang dagi haukre dumin mapani chatak daba festival si hybrid oina tha asigi kungani pan forward chatagani dimasa lol yaw na varki tunga tunga balon tarani pan Indian panorama section da film ni fugumari utkani tharmadu da wangang bada information amasung broadcasting ministry Anurag Thakur hai festival asina ano anuba technology kya sinaduna film industry hena kumangyang na chungsin bangam lagani mashina malingi ama divari ki filmmakers sing ama to oina puruk no bagi khudong chab ama pi bangam le T20 cricket ki ahum sub amasung Arab Bas ngasi Varka New Zealand ga Kolkata gi Eden Gardens na sanagani Ranchi da sanaki ba ani shuba match ta vadan thoiduna ani shino da mangzal thari Imphal ngasi fongba pause singi maru eba pawge da hozik Ngangom Kiran leire Kiran Ksh Chitrabhanu Kendra ki Textiles Mantri Piyush Goyal ngarang Imphal da helung mari lena bana wo project sing law thokiba farm law handokpu ki matang da Congress na nungai fongdok ki bagi paw Atsungi shutdown loisin ki bagi paw masung COVID kamari lena wo paw singna ngasigi Imphal phongba pawse singi maru paw ina phongnari Shana Lebakta Moirangda Handloom Craft Village Nongpok Kakchingdana Mega Handloom Cluster Sargani Manipur Handloom Chakut Hananaba Angam Batak to Mating Pangani Haiba Piyush Goyal gi wafamna ahan headline tori NETG question mitay mek the semluk tabadagi mahiroi kaya examination thana khidre Manipuri subject ki examination amuk hana pangthok kadabani haiba dasam wafamna pausia sigi anishuba headline tori Irai bakta zero oiramba BJP hero oiduna laingak pairi bani double engine oiduna mangjil thana sangshin bangamne haiba pauna ahan headline tori Naharol ki thaudangda nongpok kaksinga masu moirangda mega handloom amadi handloom craft village semgolagan haiba Piyush Goyal gi wafamna ahan headline tori Jenems ke city scan yadre samjin basu tawdre lairabana abasingdi kok to khut hapnare haiba paw amana pawsi asigi anisuba headline tori Isel Express ta farm law ahum handok na warep lorok pada MPCC na mai thanduna haraw ngayo phongdok kre haiba paw na headline tori Numidangi pung tara dagi ayuki pung mari fawba curfew laikigani miyoi humudra nipan positive oiki ama laiki daiba paw amasu pawsi asigi ahanba lamai da phongli pongna phamda season awang nongpokta ahanba oina mai pakna blood group manadaba donor dagi kidney transplant tawkre haiba paw na ahanba headline tori mafum kharada ban sawat ki kharadana ban gi mami taki daiba paw amasu pawsi asigi ahanba lamai da phongli Act is policy ki damak ahen mamiyang thamduna thawak paikali haiba Dr. R. Kiran gi wafam musu pausi asida phong huyalan pauda farm law ahum khakta natana CAA amasung NRC su handokadabane haiba CPI gi wafamna ahan balamai de phongli ILP gi thabakta ahobul hengano haiba jesi ILP gi wafam musu pausi asigi anchor kalam de phongli Sangai Express English ta Kendra ki Textiles Mantri na Mega Handloom Cluster sargane hen lautho kibagi pauna anisub headline tori Achumge total shutdown amahusagi punsida kaya pikibagi paw amana pawsi asigi ahan headline tori Imphal Free Press ta anawa guideline na miam punba thorom sing COVID ki appropriate behavior ngak na pangtok pada ayaw pire haba paw na headline tori Manipur da BJP ki lengak amu halakhe gani haba Piyush Goyal go musu pawsi asigi ahan lamai de phongli People's Chronicle da Mirabai ki ponapong kungang da Mega Handloom Cluster sargane haba paw na ahan headline tori Manipur Melda Congress na Kisan Bijay Divas Pangtok re haina photo kona na han headline tori BRO ki motorcycle expedition governor lamthaki ki paw amana pawsi asigi anisuba headline tori Isel Express ta farm logi khongjing da laikhidraba lawmi satret yangkhai gi imung manung lupa lak ahum piragani lakthok re paw amasu phong net ki wahang se bengali mek to irakpana mahiro kia exam thab ngam khidre Manipur subject ki exam hananaba taksilakli heba paw masu pawsi asigi ahan bulamai de phongli Chitrabhanu Tagachiri Kiran Loshilakpada COVID-19 gi ngakthung no ba vaccine kaptokpa face mask upa futaruk lamna leba khutsa amadi mai miteru tanana thamba haiba achamba thong osing asing ngakna chatpina ba amuk hanani singjeri aroiba da maroiba paw amuk hana
टेक्सटाइल्स मंत्री पीयूष गोयल मणिपुर की हैंडलूम सेक्टर चाखोनहनबगीदमक लुपा कोटी कुंट्रा पीरगनी हारिब अदुगीदमक मुख्यमंत्री नोंथोंबम बिरेन थागत फोंदोखरे शिक्षा मंत्री धर्मेंद्र प्रधान हारी नेशनल एजुकेशन पॉलिसी लिसिंग अनिकुन असि अवांगनुपो राज्यसिंगदा अथुब मतमदा चनहलगनी अमसुंग ngaksal मंत्री राजनाथ सिंह हारी लेबासिगी शांति अमसुंग तंगदु लेताब फिबमदा युमथंगनब लेबाकसिंगना अकाइब थोलबदी मदुगी चपचाबो पाकुम पीगनी पाउरिजरे